Chama kuntra taruk suba mapot Ningsing Tharam Lakliba August Kunmanga 2024 Nongmaizing Numita Mitei Maruf ki Mayai Loisang Mitei Sanglen Wangkai Thambal Kong Imphal da Leipaki Thakta Pangthok Lagani Haina Mitei Maruf Mitei Leipaki General Secretary Angomcha Seram Gozendra Mitei gi Khuyegya Wacherol Amana Fongdurakli Tharam asida Leibak Miyam Hubna Lining Hal Ibungobu Maribak Ningba Ama Oina Amadi Tumkun Taduna Tumluraba Mitei Ifurup Mikap Thokanba Yakai Hanba Ama Oina Mitei Lining Lichard Anoba Matamgi Lining Ahal Ama Oina Malem Taibang Panbagi Tungi Mirogi Damakta Mami Samluraba Mitei Ifurup Kanjaba Ngamnaba Yaifa Thozal ni Zagani Aduna Leivak Miyam Amasung Tongan Ba Zati Furup Singna Ningsing Tharam Asibu Saruk Yaduna Mapung Fahan Biu Haina Pongdurakli Kunci Sahi Oina Lakliba August ki tarik Manga Nungmaizing Unit 2024 Pung Nama Nungthali Pung Tamu Tamda Mitei Maru Mitei Lepak Manipur na Chinja Langiraga Mitei Bu Ngat Halamba Nahulu Mikap Thugan Biramba Dengan Nawaya Fulo Fundregi Sama Kontra Taruk Sumako Mixing Kumon Wangki Thambal Kongga Leiba Mitei Marupi Mayai Shanglel Mitei Shanglel da Pangtok Sagini Maramaduna Koigi Leba Basidele Biriba Purukudi Meki Chena Sing Mitei Sini Tami Yektai Kimabari Mamo Kudi Mangna Asigumot Thoram Ningangi Ningsing Thoram Asibu Mapong Fahan Biyo Haiduna Eba Biya Naikaida Mitei Maru Mitei Lefaki Makaidagi Paujelasi Thamjabani Ningangi Mitei Namutan Nate Malena Levi Bapuru Kudi Makini Mai Mama Marola Maponi Mitei Shwan Dilabani Haina Lazamba Adumba Mamalaba Mazati Marambandu Malembu Purukumupu Punapo Matoina Himbiramba Halibu Sigi Mako Pharmacy Hikuni Lepana Mitei Marona Asi Pao Pangtok Laksari